अहानबदा मरोइबा पाव चाहहाउ लौमी सिंगदगी मथंग चहीदगी डिपार्टमेंट ना लैसिनबा बजेट लुपा करोड़ मंगा हाबनबा लेंगांग अयाब पीरे पीबा लेरे हाइने एग्रीकल्चर की डायरेक्टर पीटर सलाम ना फोंदोक्रे नाम्बोल की कोंखाम ममांग अमदी कोंखाम मयाई लेकाई की इमुंग चामा हेना इसिंग थुमजिनख्रे नुंगबा मना की रोंगदाइदा नौना चिंग निंखाइख्रे अमदी ऑल मणिपुर MS-Special अमदी MS-Judicial इंग्लिसिंगनी तरागमापन रिक्रूटमेंट एग्जाम कंप्लीटेड कैंडिडेट ना कैंसल तौकिबा ऑर्डर रिवोक तौगदबने हाइना केसांपाता खोंजंग चंगसिंख्रे खुरुमजरी ISTV बु मीटिंग ताबिरिबा पुनमो पुतराम नोकचरी हुजुपाव संतोना पिजरी एग्रीकल्चर डिपार्टमेंट लमदमसिगी लौफम लाख अमगा लिसिंग हुंबुद्रा मंगा हेक्टर दा लौ सिंगुबगी थबक सिंग पाइखली चाकहाउगी पोथोक सिंग लौमी सिंगदगी सपोर्ट प्राइस अमदा मथंग चहीदगी डिपार्टमेंट न लैसिनबा डिपार्टमेंट की बजेट लुपा करोड़ मंगा हाबनबा लेंगांग अयाब पीबा लेरे हाइना एग्रीकल्चर की डायरेक्टर पीटर सलामना फोंदोक्रे मफम मसी DIPR न सिंदुना लेप्तना डिपार्टमेंट सिगी ऑडिटोरियम द चथरक लेंगा की डिपार्टमेंट का उनाबा मिड द प्रेस की थौरम द फोंदोखिबनी पाउमी सिंग उनाबा द एग्रीकल्चर डिपार्टमेंट की माइकेदिगी AO नेहा सोइबम M प्रदीप कुमार AO HQRK nganba amadi sit analyst TS nimai chansu sarukyakhhi director Peter Salam na makhatana chahi sigi oina June tha faubada nong likna chada manga taba dubu July thada chada kunthra ikang thokpa lokfam sing PMJSY scheme gi makhada insurance sauba lomi singda pari mada lupa lising umfoga nipan pi ne bathorang leiri amadi lupa lising tara subsidy oiba water pump set sing lomi singna loba yagani haiki department asina office ta famduna leiba table da thabak subagi mohota field da chatuna thabak subagi thoksil hena yang na changshina ba honari mamang chahi da lengang na lepa mamal da urea harasi department na lomi singda line na fanghanaba akakna ba mafam मरफुद्रा मापन द येंथोकी हंदक चही की ओइना लौमी सिंग द हेना खुदोंग चाना मफम चामगा हुंबुद्रा द यूरिया हार फंगहनबगी थबक सिंग पाइखली डिपार्टमेंट ना हार लाइन फंगहले हाइदुना लौमी सिंग ना डिपार्टमेंट ना लेपा परी मदा हार बेग अहुमदगी हेना सिजनबिगनु अमरोम द मणिपुर की मफम मापन द मॉडल एग्रीकल्चर विलेज सिंग सेमगना थबक पाइखत हौरे केमिकल फर्टिलाइजर सिंग सिजनबा हंथनबा ग्रीन बायोटेक का खुबसनदुना ममांग चहीदा लौफम हेक्टर कुन मंगा द माइ पाकना चांगिंग तौखरे हनक चही की ओइना लौफम हेक्टर यांखैदा लौ उनबा पांदम थमली बायो फर्टिलाइजर सिजनबा सिदा चाथोक हेंथबगी रिपोर्ट लेती हाइकी अमरोमदा मणिपुर द थोकल बिरांगसना लौ उब यादना लेबा लौफम सिंगी लौमी सिंगदा इंग्लिश सिंगनी कुनगा हुमदोय कुनगा मरी की ओइना लुपा करोड़ कुंथ्रागा मंगा कंपेंसेशन ओइना पीखरे इंग्लिश सिंगनी कुनगा मरी कुनगा मंगा की ओइना दी पीनबगी थबक पाइखली हाइकी बेनिफिशियरी करबगी मतांगदा डिस्ट्रिक्ट की कमिटी डिस्ट्रिक्ट लेवल कमिटी ले डिप्टी कमिश्नर चेयर करवा एग्रीकल्चर डिपार्टमेंट की ओइना दी एनी स्कीम एनी बेनिफिशियरी आया कोई डीबीटी गाकदे स्कीम की बेनिफिशियरी में आसी कोई हेडक्वार्टर कोई स्टेट की डिपार्टमेंट ना खनम दे यावदे डिस्ट्रिक्ट की कमिटी सिदगी लोइनमक ट्रांसपेरेंट ओइना खंजरो कोई दा डिपार्टमेंट दगी डिपार्टमेंट है को होस्पिटल गदी मसी की ट्रांसपेरेंसी प्रेसी होई दिपति आकी एडमिशन याम देना डिस्ट्रिक्ट कमिटी कोई डिप्टी कमिश्नर चेक कर डिस्ट्रिक्ट कमिटी दा डिपार्टमेंट की याम कमिटी से याम याम डिपार्टमेंट याम की आवे हाई को कमिटी सी को थांगा सेलेक्शन तौरगा लोइनमक खनबगी अदुमकी अदुबे अदुमगी कोई चनबी मसु कोई डिपार्टमेंट की सर्जरी अदुने एनी बेनिफिशियरी खंदसी कोई डिस्ट्रिक्ट लेवल कमिटी लगी अदुगा लाको गाकनी ngana chil pung anirom tarakpadagi nambol kendra gi manungda leiba nambol turel gi torban kongkham mamang lekai da fit tararom park na kai duna ngarang dagi ichau gi awaba mayok na duna lakpadu hojik fawba thingba ngamdabadagi kongkham mamang amadi kongkham mayai lekai gi imung chama hena ising thumjin duna leifam leitabagi chauna awaba mayok na baga loina na lofam kya ising na thumjin kre
ngagi farm kya isingi ironungda leikiduna awabagi mathakta awaba kya mayokna hauri ngasi ISTV na ising kaifam amadi ising thumjeliba kongkhamgi mafamsingda koina chatuna yingsilubada kongkham mayalekai digi miyamna ISTV da phongdorakpada hairi besing asi haukiba chahi kyada ichau thoklabasu asumna amukta chaukiba thingnadri hojik turel kaiduna leiriba mafam asi thingdriba fawbadi ichau asi makhatana hingalakani mari leinaba singna ehenba miteng changbiduna ichau asi bu thingnabu honabiu kongkhamgi leiriba miyam maruwaina ichauna sohalaba imung kyagi awabu ubiduna mari leinaba singna mateng pangbiu haiki nuna khoi mari leinaba singna kitang yengchen biduna kaiba turenje thingnabu honabiduna tobiragadi kitang khudong chabu gadra natragadi khoi sigi phimda chum leiragadi yam nungai tabai do khoi mayokna reba khoi sai kudungi thommaga chu khoi nungna pakhalakpanina ka chu thodona awa mayokna de anda ke sida sumai turen kaibni singi chaw chu ki matik chawre khoi imung chu kai chu loina thome chu changpham leite adei machi ama kangrabni khoi ju nunga lakpadi huji bo khongje kangduna leireba yum mayam ama ising thumnana leifam chabam khangdana cha ising chabam khangdana mayam ama leije kitang sinbirega leiba yanaba mafam kitang sinbiba yaba leiragadi sinbiyona ai media ga thongda haijari makhatane ichau mayok nariba ima amana hojik imung kya ising thumjinduna leibagi marakta anaba kya yaushilakwa leifam leitabagi awaba mayok narakpa amadi angang sing school chatpa chak thongfam fawba leiraktabagi kudong chadaba leiriba singa sibu mari leinaba singna khudakta yengsin biduna awana tariba imung manung amadi anaye yauriba singa sigi yengbiduna khudakki oiba mateng pangbiu haiki Ti tala chaba ngata ni do si ichan pa si do lilikem de la la ni sida a cha cham po da ma po ma chai po ni moloi tum ga si jum chaba ngam da ne si pakan kalaga le ya li ne ba kamiti a ka che ma sa si ro hong kat si ra ju ang ang kai na lam ji loi ma le no ngai ti ai a de ni khang ji ka lai le do na Nambol Kendragi Kongkham Mamang Lekai da Nambol Turel Torban Kaibadagi Ichaugi Kudong Chadaba Mayok Nariba Kongkham Mamang Amadi Kongkham Maya Lekai gi Fivam Nambol Kendragi MLA Thaunaujam Basanta Kumana Yingsinkre Turel Tingliba Mafamadu Awara Pale Basing Yingshin Bagaloina Kairiba Mafamadu Tingbangam Nabu Nabagaloina Hosik Yum Kya Ising Tumjinduna Labor Yatriba Singh Kudaki Relief Camp Hangnaba Tabak Lokatre MLA Basanta Kumana Hoki Bachahi Karagi Mamanga Nambol gi Mafam Ayamba Ichau Mayok Narambadu Hoki Bachahi ani homasida nambol turel loinana mafam ayamba ichaugi awaba leitana nuaina lerambadu haukiba matam khara asida hojik turel kari pa mafam asida uku ma hapagi thoklubadagi hariba mafam asida hojik turel kaibagi awaba si thokpani adubu miyamgi luchingba mo oina hojik kari ba mafam asi ngasi mak thingduna miyamgi awaba koknabu honagani yumda leiba yadruba singi yengduna relief camp ma hangnabu hotnabaga loinana tangai fadaba sing piragani turel kaiba sida thingnabu hotnabada ngarangdagi achoba thogdang loriba water sources Nambol Police, SGO Nambol, Local Volunteer Madi, Club ki member Kuding Makpusu, Tagat Wafungdok Pagaloinana, Mayam Punna Sarukyamina Dugisu, Tagat Wafungdoki. Nini Humni Mamang Sida, Pegi Mafam Sida, Lady Sport Sida, Ukuma, Pegi local Lamna Ukuma Panjalu, the Gimana Pazana, Pegi Semzel Hotaba Hyptara, they didn't know Ninis no Sileptana, with Tarak Padagi. Hojiki pressure do lak padagi upu sida kai rega mafam sida breach tawdana flooding kha toba duga yum chang khotpa me ame yaure adugo hojik district administration ga loinana water resource ke officials me am adagi laikai gi club adagi volunteer me am loinana koi hojik kan honari thing bu soing am ngane na khali flooding sina maram morega laikai gi awana nangaba me am gisu koi gi district administration side tagi koi help tonaba kanna koi pressure tawraga tawgani ha me am thamjari aduga yumda changa basingdugi di koi relief camp gu macha ma koi athuda hanga koi sinna tawgani ha me am dai thamjari Markanto Kobalaikai Nupama Namakatana, Hosikairiba, Mafamasi, Taina de Gihona, Lifam Tin Famni Haiduna Ahalaman Sinasu, Hainaba Mafama Oibana, Lightin Kuramdana Hosika Natingli, local MLA Nasu Angamating Pangbiduna, Wanabiba Madi Matau Taba Kudimak Amatawana Watana, Bibi Basu, Tagat Fundoki. Low Amadi, Ngagi Farm Kia, Ising the Tumzin Kiba Sigisu Madi Lena Sing Namating Pangbiu, Yumda, Labi Yatribasing a Sigisu, Labi Yanabu Nabagalina, Hosiki in a relief camera Hangbiduna. Yamgi awaba kung nabuhan na biyu haiki. Honorable ako ex minister na
हजी लेबर मैम थाबीरतना पैसा मैम थाबीरतना पीबीरतना मागी वाकर मागी मंडल कांगबू मैम लापीदना हजी हजी कन्ना वर्क तौजरी मैम अवाबद हजी युम कई थुमदना मैम अमा युम चंग यादना सोरकदन गांग लेतना अरो तौ क्लब का मैम होनदना हजी साक्षंग युम तुम यादना हजी लेरी ngasi nini humni asida nong leptuna churakpadagi imphal jiri lambi national highway 37 gi mafam kyada chingning khaituna lambi asi phongna dringai ngasi ayuk amuk nongna nungba kaitheldagi kilometer ani rom chatlaga leiba rongdai da chingning khai khre hari chingning khai basina pot puba gari chamarom nungba da panduna leire amarom da ngarang ningkhai ki mafam sing sengtokpagi thabak kan chathari nungba bazar amasung nungba maryland maraki ningkhai mafam sengdokpa loikre awangkhul part 1 amasung part 2 marakisu leba kothopagi thabak kan chathari nong chudrabadi lambi ki nakal amadi ngasi numidang wairam gari lanthok asin yaraba yai hari All Manipur Ms-Special amadi Ms-Special English ngani taragamapan recruitment exam completed candidate na recruitment adugi result atubada haidokadabani amasung cancel tawkiba order revoke tawgadabani haina taksinduna candidate singna kaisampata kongjang junction kre justice delay is justice denied haina banner thaduna junction kiba kongjang aduda we seek justice haina thaba placard sing sezinaduna kongjang junction ki kongjang aduga mari lenana Ms-Special amadi Ms-Special English ngani taragamapan recruitment exam completed candidates ki convener yung khaibam manusna pangthokiba thabak ki recruitment lengak na cancel tawkiba si maram chade haukiba english ngani kundagi hauna thaba si ki result haidok na bakyarak haiduna lakpani adubu ngasi fawba thabak ta onthoktre pali balengasna recruitment adu review tawraga atuba matam da result haidok piu karigumba result haidok ta batarabadi ms special amasung ms special ki office solonsin basidana tana makhal makha kya gi khongjang changsin gani haiki कोई थबो से हाइदोपियो हाइना सरकार दा कोई 2020 दगी हौने कोई से खोंजंग मथंग मथंग चंगसल लाखमनी दो लाइबक थीब दगी 2025 की सितंबर दा कोई कैंसिल तौखिबनी अदो हजिक पालिबा सरकार असिना कोई कैंसिल तौखिबा थबो असि कोई मरम चादे हाइदना कोई कयारक कोई प्रोटेस्ट तौदना दगी मरी लेनबा डिपार्टमेंट सिंग अमदि सीएम कंसर्न मिनिस्टर मतम मतम दु कोई पिसन दुना लाखरबनी अदुबो हजिक फोबा कोई सरकार की माइकई दगी रेस्पॉन्स अमत फंगदब दगी कोई हजिक कोई केसापता लेबा एमएसपीसीएल की ऑफिस से मतम को तना सो रंजन जरे अदुना कोई कनोना कोई पालिबस लैंगाक असिना कोई रिव्यू तौबीरगा कोई एमएसपीसीएल की थबक असी अथु मतमदा कोई कैंसिल तौखिबा थबक अदु रिवर्क तौबीरगा अथु मतमदा हाइदोपियो हाइना कोई मीडिया की थोंगदा आर्मी की मनाक्ता मैतै की युम मई थाहन किबा थौदोक्ता इंक्वायरी चथनबा यूनियन एमओएस रामदास अथावाले ने यूनियन होम मिनिस्टर अमित शाह दा अइबा चेरोल पिसिनख्रे थासी की तरागा माथोइदा सेकमाई एसी की मनुंग चनबा कांतो सवलदा कुकी सिंगना हौरक्खिबा इरांगदा मैतैगी युम तरुक मई थादोकलंबा थौदोदुगी मतांगदा इंक्वायरी चथबियु हाइना सोशल जस्टिस एंड एम्पावरमेंट की यूनियन मिनिस्टर यूनियन स्टेट मिनिस्टर रामदास बी अथावालेना यूनियन होम मिनिस्टर अमित शाहदा अइबा चिरोल पिसिनख्रे मिनिस्टर की माइकैदिगी पिसिनखिबा चिरोल अदुदा थौदोसी थोकलिबा मफम असे सिक्योरिटी फोर्स डिप्लॉय तौदुना लैबा मफम दगी यामना नकपा मफम दा थोकिबनी अदुगा मफम अदुदा सिक्योरिटी सिंगसु लै हाइबा वाफम यावरी हाइबा थौदोसदा करिगुंबा सिक्योरिटी फोर्स लैना लैना तुमिना येंगलगा मकोइगी असोइबदगी थोहनकिबा थौदोकला हाइबदु मरिक चुंबा अमसुंग अचान मिरान नाइदबा इंक्वायरी मचथदुना जेनबा पर्सनल सिंगी मथक्ता अकनबा एक्शन लौखलु हाइना चिरोलदुना मयेक सिंग पल्ली नोने डिस्ट्रिक्ट की हाउचोंग पीएससी दा ब्लड टेस्ट की लैबोरेटरी गोडाउन ओइना सिजनदुना लैरंबा पुया अमदी एफएनसीसी ना थेंगनरख्रे खुंजा सिंह अनाबा यावरकपदा इम्फालदा ओइना चेतनरे हॉस्पिटल असिगी डॉक्टर ना लुपा चामा पीबा हिदाक अमा इरकपदा बरा लुपा चनी तिंगलगा नोनेदगी लैबा चले हाइना खुंजा सिंह की माइकैदिगी ISTV दा फोंदोरकली पीपल्स यूनाइटेड यूथ अलायंस पुया अमदी फुट हिल्स नागा कोऑर्डिनेटिंग कमिटी एफएनसीसी ना तोंगान तोंगान बलेंगा की लाइंग संग सिंह यंगशिन बचतपगी सरुकम ओइनांगसी नोने डिस्ट्रिक्ट हेडक्वार्टर दगी खारोम दा किलोमीटर तरागा मरी रोम लापना लैबा हाउचोंग दा लैबा PAC की फिबम यंगसन की लैमरेम्बी कुमोदिनीना चंद्रकीटी निंगथौ लोतुना थमकिबा खुल ओइरिबा पुवारीगा मरी लैनबा खुल असि यौबा लंबी फत्तबना चथोक चसिन नुंगाइतबना अनालायंगी हिरमदसु हेना अवाबा मायोकननबा थेंगनरखी पुयामदी FNCC ना हाउचोंग PAC यौबदा हॉस्पिटल अदुदा रेगुलर डॉक्टर अमा कॉन्ट्रैक्ट डॉक्टर अनि पोस्टिंग पिरंबा स्टाफ नर्स अमा ANM मरी पोस्टिंग पिरमी स्टाफ ANM अनि अमदी
female health supervisor ama mahut silaga mathau taramba thingnaraki khunja amana paumi singda phongdorakpada subdivision headquarters oiriba hauchong PACSC mapangi yengbadadi yamna phajai adubu doctor amadi nurse masing watbana numit khudingi doctor laitabana anaba yaurakpada hospital asida laingbagi wakhal khanate thoidokna aruba anaba natrabasu sel changna imphal da chanai tangai fadana hospital asida yenglabasu hidak leibadi noni dagi leiba chali khunja singna thingnari ba waba sing kokna balengak na meeting changbiu haina pukning jingsilaki khongchara duga mari lenana FNCC ki convener akui ngaumaina imphal gi PAC amada doctor nurse masing yamna posting pisinba buwari ga mari lenaba hauchong da regular doctor ama contract doctor anikak thabasi atonbi machagi meeting yingbi bani khulasisu achoba khul oiba khaknatana atopagi khul singdasu kanaba pigada hospital asi pivam sokna thambiba sinalamda masigi khunja singna lengakpu kari khangani chinga madi tamgi mari lapthok narakpagi maram ohelakani haiki ida function toriba PAC gi moong se yam moong marin ta dren haibada haiman lon thoi doctors ahum lei amana permanent doctor ni ani duna contract ni hangjaning mo question di asida waliba doctor oigera nurse oigera staff mayam se CMO kari tawraga leiri DC kari tawraga leiri local area gi MLA kari tawraga leiri maru ina government of Manipur kari tawraga leiri tampak gi jaga da di doctor tramanga kun sub center amada leiri adu asida chauna subdivision headquarter amada di doctors wanle nurse har wanle aduga function to gada mayam se to ngamdana leire asida atuba miyengda thambiu natradi akhoi chinga tampak ta leiri ba mari su hena lapthok narakani nungsiba purak na se haiba taradi akhoi se watpodo hapsillaga kamai tawsige kamai na saukhat mindagi se haibromda mayam se punna changsiladi akhoi afaba Manipur peace amasung justice leiba Manipur oigani haiba se thamjagi Puyagi Secretary General Longjam Abodhe Maitena Health Department hidak supply tawbasing hinghanaba matagum sizinadaba hidakna mapot pisalaga sizinadabagi hundokhiba tangai fadana sizinagada hidakna bibidabadagi pung anirom changna noni dagi leiba chalhanba asigumba fiba masla leidi belamda masigi miyamda chingmi tami itali naungni nusi chanana leminasi haibada taningdre fiba masi kokhanaba lengakna honabiu marwaina Chief Minister na akhanaba meeting changbiu haiki nurse ki services ang ako matamda singda satloi haigiba leibra singda satlagadi kari khudong sadaba lei singda duty tawningdana yumda leirakanda tolo free da sarakana sida mahut puhalambase madu chapchana director of health services amadi none gi chief medical officer na action chapchana lowgadabani sida mathau toiba doctor singsu hapta ama hena soi chabak tawsalam kanda tampak tum kumba singdong lakpa swaina tawgi satna bimsu uba phangi lamna laga mathau tawriba doctor ama khatang je masina waram gadaba sing doctor ataina ju ubiyu ma hakna duty amutang tawboigera aniak tawboigera yawriba swaina atop khrazu yawrokpirakanda singi mafam singda na lainge khudong sabje phangnanaba tonbiu loina miyamna wari basi ubirakanda Chief Minister of Manipur mingwen hangkacharabada yumnang khemsana sumi yengsanga kanda singamari tamda leiba haksel gi award pa singa sibu mention birakani haibagi thajabado uyana mamang taktagi hawraga lawduna laksabani adu wahi ama phau kangthoktana tumina election ba haibase masi akhoida hena khoirang khosauna naba wakhalon myama pokna nabagi adugumba khudong sabam pibani haina lawjage matam kharagi matungda aikhoigi sumangda chatkadoriba transit highways na aikhoigi sinmi singda pirakadoriba safu se khanghoba mathau tare akhang ahi tanaduna training pihoba malemgi honglakliba sinmi singi khanghaunaba hotnaba matam oire haina maselgi president ice nanauchana phongdorakli ngasi press club ta pangthokpa taraga mapan lakshmi foundation day thoram da phongtokhibani thoramadura chief case oina joy chandra konthozam advisor masel haikruzam nanau chamaite president masel mayanglambam ongbi RK radishna devi president nupi kaichel sengwa sagat palub khwairamban bazar laishram mema devi convener khwairamban kaichel joint coordinating committee for peace oinam khomdonbi leima president lukmai selup Khamnam Sababati Devi President Apunba Kaichel Sinai Bilup Kangleipak Aksil Amadi Laitonjam Veda Devi President Khwairamban Kaichel Street Vendor Welfare Union na Sarukyakhi Maselgi President Nanaucha Maitena Makata Kibada Ing Lisingani Supna Taret ki February ki Marida Safonglakpadagi Wana Honaduna Tek Khainaduna Mapung Faba July gi Kunga Mathoida Mapung Fana Safongduna Manipur Senmit Ihaulup Mesel Kaisamthong da Horakhi
ngasidi chahi taraga mapan mapung fare matam amada mayang singna prithvi da amata ngairaba ima kaithelasi imali sing taret sing subu paisa lauduna nungdang sanglaba matungda ayukta kaithel gi akoibada thabak suduna cha acha thak yonduna makhoina paisa tanfam oirami adubu masel hauziki matamda thabak suning bana ha singna tholaktuna makhoi gi mahut silare masina inkhalak libana ha singda achoba amadi maromdom lepchaba semitlon da achoba kanaba amadi economic yamna chawba kanaba purak pangamle imung manung da su achoba mating pangle malem gi ahongba kya lakpada matam kharagi matung dadi aikhoi gi sumang da chatkadoriba transit highways na aikhoi da purakadoriba safu asi khangba manipur da lairiba sinmi sing lawgadoriba thodang sing asi khanghoba mathau tari haiki matam kharagi matungda akhoi gi imang makda akhoi gi sumang da chatkadoriba lakadoriba transit highway asina lakpa matamda akhoi da pirakadoriba safu adu akhoi khangina bama changi maram aduna madugi damakta akhoi hojik yamna chap chaba sem sanabagi damakta koi lamdam sida leiriba akhang ahi mayam amana akhoi gi matamda da sinising lor ko deba thodang adogi matangda nainami duna yamna honamina haiba amadu yamna darkar oire haiba famasi thamjari apunba manipur matam isai kanglup ki member sing na sarb gyadana numidang gi matam da pangthok pe isai nongmai gi thoram khudingmak numidang pung 10 minute 13 fawda losilagani haina amiki general secretary ke bovin na haikre wafamasi gel road leiba hotel imoles sa pangthok baw gi mifam amada haikibani amiki thaupu ba kyana sarb gyadana pangthok baw gi mifam adu da mahak na makha taraduna amik na lauri ba fireba sida lamdamasi gi isai nongmai bu pamna sinbiriba miyoi singna warep asibu ikai khumnabiu artist singna tumba chaba khangdara matam sangna miyam gi thabak tawbasina artist singi hakchang na sokpa yabagi fibam lakpana maram oiraga warep asi lobani haiki loinana registrar of society gi approved list da ming yaudriba amiki members singna thasigi kungani thoi fawbada ming chanbiu haiki tungdalayo khraba thoba ipai pu singna iramdam gi damakta kathokiba madi maribak tungsibagi ichelado ngasigi mirol da na hongna na ningsing hanabagi pandamda mathang thagi amadagi hoduna patriots months haina mingthonduna chathagadaba music campaign amasu hokdokhi ꯑꯩꯈꯣꯏꯒꯤ ꯑꯃꯤꯛꯀꯤ ꯃꯃꯥꯡꯒꯤ ꯇꯔꯝꯁꯤꯡꯗ ꯃꯤꯡ ꯆꯟꯕꯤꯈ꯭ꯔꯕ ꯑꯃꯤꯛꯀꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯈ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯕ ꯑꯃꯤꯛꯀꯤ ꯑꯦꯄ꯭ꯔꯨꯞ ꯂꯤꯁꯇ ꯅꯧꯅ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯃꯤꯡ ꯃꯊꯥ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯟꯗꯛ ꯅꯧꯅ ꯄꯨꯖꯔꯛꯏꯕ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦꯅ ꯂꯥꯛꯆꯔꯤꯕ ꯑꯅꯧꯕ ꯑꯣꯐꯤꯁ ꯕꯦꯌꯔꯁꯤꯡ ꯑꯁꯤꯅ ꯃꯃꯥꯡꯗ ꯆꯤꯊ ꯅꯥꯟꯊꯕ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯦꯟꯈꯠꯆꯒꯦ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯤꯖꯈꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯡ 22 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯥꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯅꯧꯅ ꯃꯦꯝꯕꯔ ꯑꯣꯏꯕꯤꯅꯤꯡꯕ ꯅꯧꯅ ꯑꯃꯤꯛꯇ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯕꯦꯟ ꯑꯣꯏꯅ ꯃꯤꯡ ꯆꯟꯕꯤꯅꯤꯡꯕꯁꯤꯡꯅꯁꯨ ꯏꯁꯥꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖꯦ ꯃꯗꯨꯔꯥꯏꯒ ꯄꯥꯎ ꯐꯥꯎꯅꯕꯤꯗꯨꯅ ꯄꯤꯁꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ Naga Nalagi Makum Mathakta Pakhan Khanduna Pofam Pamliba Singh Aseyuk District Administration gi order magi matungina sidokre platform singa sima samasana sidok number District Administration gi maikai de ngarang loudspeaker season aduna khanghalam laba su laikre hairi masing amlaba security gi akan ba section thawrang ka loina na platform singa du sidok pa horapada platform fambi singa masa gi potlam sing lokthok pa honaki masana platform sidok pa nanghogdaba sing JCB season aduna sidokhi mafam asi chahi kharagi mamangdagi miyam chathok chasin tawnariba mafam amani mataw karamna platform sing asi sajilakpano masida kanagi khut yawbagi haibasi achobo wahang oiri platform phambi sing amana phongdorakpada english ani taragamathoi da High Court of Manipur na street vendors ki matangda takiba order magi matungina IMC mayor na ayaba piraga platform sing asi phamba horakibani haina phongdorakhi dong mai na chi em la ko su lai te em ta lai te mai na ngarang nong dang wai ram lao ba la nga si lok tuwa ga khang khang na ta ko ko me nong mangi chara ta la phani ya ni sa hu ni che ko di si ga ana ko pham bagi 2011 da si bazar lai ram dana asi thu gai gi be matung da gi ko se pham mai ta dana si ga ko nong kan la pham dana se si me am ta ko na haijar ko da gi moi na ya la ga su ji bo se pham ja bane ba da gi muk thu gai ba la ko da court ki taw ga amuk ya na ma phamure ma matung ga se deputy mayor ji location china ko gi order piraga phamak bane ba se hoji awa amana kham theng ma matam si akoi da wa ma ta hairam dana moina ngarang dang publicity la aga ngasi thu gai ba ko kan ngai ja de ba BJP government hai lai ta lai ra support tong ni sobat kani lai ba ko han gani hai akoi su lai ra ga sida ma pham sida tholak kani ado moi di lai ra ba support tong dre akoi ji kadai ja paisa da lo ni se pham dra ga lai ta lai ra sobat piu kitang mateng pham biu si hai ja ge Haji Pagi Marthana Temba Bemtang Lawinasi
मतमगी नुंसित नुंसा अमदि अइंग असाना मरम ओइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Big announcement Akas Manipur chapter gi tuition fee handak chahi gi oina 100% wife tawjiragani akopa marol gi damak makhada pijariba telephone number asidagi khangwiba yagani natraga aikoi gi campus office ta legbiraklaga akopa marol khangwiba yagani loinana experience leraba faculties singna class tawbusu hokre Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda mayaba mukhana taram nokchari makhataba pau pizari Sri Radha Govinda Balabhadra Gaurachandra Mandap Hongbagi Thoram Brahmapur Nahabam Guru Lerak the Pangthokre. Speaker Thokchom Satyabata Nakatula Nauna Saba Mandap Hongbagi Thoramatuda Manipur Legislative Assembly ki Speaker Thokchom Satyabata Lekai ki Ahalaman Amasong Miyoi Kyasu Sargyaki. Thoramatugi Manungchana Nungai Yaifaba Oinaba Puza Pangthopagalainana Gita Pat ki Thoramso Pangthoki. Thoramatuga Mari Lenana Manipur Legislative Assembly ki Speaker Thokchom Satyabata Ya School Kendragi Manungda Laiba Ariba Mandap Singh Mangki Danaba Pandam the Simjin Sajinba Nauna Sabagi Tabak Asi Pangtopani, Asiguma Miamgi Ifana Batau Tabak Singasi, Tagapibagi Mahota, Ayerapan Pibagi Tabak Tohaning Day, Ishor Yaudan Ikoing Bayadabana, Ishorgi Mafam Sing, Ikoinaning Tina Tamba Matautai, Ariba Marueba Kendragi, Manung the Lady was Sing Monkey, the Nabapuna, Honaminasi Haiki. MLA RK Mogi Lamjing Makhada Sagolban Constituency Progressive Committee na Department of Health and Family Welfare kusamna Ayushman Bharat Health Account Card ki awareness kaloinana registration camama lining thau Kamlangba Community Hall Sagolban Moirang Lerak Machinda Pangthokre Tharamasida Ward number 38 ki cooperator RK Jiten Health and Family Welfare ki official Singh Sargyaki College of Agriculture Central Agricultural University CAU Imphal ki Department of Entomology ki Professor Case Ibohal na manung matam chadana leikidabada Alumni Association of Agriculture College Imphal na awaba phongdokre Horticulture and Soil Conservation Sanjen thong da pangthokiba mifam da leikidabagi thawai na mapugi nakta ingna chikna leinaba minute ama tumina leptuna awaba phongdoki mahakna leikidabada imung manungna nanghoriba awaba dasu association na sarugyari hairi Hazulas Lapadamari Pau Kanabisari Jaghau Lomi Singdagi Matang Jahidagi Department of Laishinaba Bazeta Lupa Crore Manga Hapnabalingang Ayaba Piba Lady Haina Agriculture Director Peter Salamna from the Cray Nambolgi Kongkha Mamang Amadi Kongkha Maya Likai Imung Chamahena Ising Tumzit Cray Nungba Manaki Rong Daida Nauna Chingling Kai Cray Amadi All Manipur MS-Special Amadi MS-Special English Ngani Tarakamapan Recruitment exam completed candidate na cancel Tokiba order revoke Togadabani Haini Kisampata Kongjang Chungsing Cray Huzipauge na di Isim na Sandok Chiripa Pau Mutang Sa Ritin Sinjari Miring Tabiri Bapung na Mapom Kana